Hello friends, welcome to my first traveling blog. Susmita Hongbanggi channel da मैं अपनों पुतराम नौकचरी friends ngasi अखोइना लाक्चरी बसे दिल्ली की मनुंग लेबा नेशनल साइंस सेंटर साइंस म्यूजियम है खंगना बदुदनी मागी मरमदा इने खंगबसिंदु शेयर तौजरके मयामदा मैम अखोई हंसी ngahtang lepure gari jam oibagi science museum na lariba magi mafam si prakati medan hariga khangnei google da search toroga line phangani magi nearest metro station di supreme court metro station ni supreme court metro station de ga kumaga auto rama faraga dum ilai line chatpa yai auto da khoina chatpa matam da lupa humbu toroga la hauri sige two wheeler ge khudong chaba su pi haina hai ado siga bus su jam cheli ado bus to anoba mi yo na di khara wai ke gine di bus ki number khang batai ado aina hajik lariba area se supreme court ki area ni asiga mamang de uri se supreme court ni gari si myam khamaga lainare siga mapan de jam phadei nakanani mak jam phadei na laisu ga thana pot ado ai camera se nakanani mak dai ni capture to bangamre ahan bo oibani na experience su jam na leite ado moi hadak G20 तौगिबगिसु डेकोरेशन मैम तौरगा थम्मी हंजिक सिगा ममांग द उरिसिसु असिसु हंदक G20 तौगिबदा मोइना साहनबनेना हाय असुमाने चाउना सारगा अतोप साइतसु वाटरफॉल का थम्मगा दुदगी थम्मी चाउना मोइना G20 हने इरगा बार जो चोवा में सारगा लेरे असुमाने लोइना G20 की दमकता अमुक हेना मोइना नीट क्लीन तौदना डेकोरेशन तौरगा थम्मी हदक तौगिबनिना अमुकसु हेना फ्रेश ओइरी अदो असिगा की सुप्रीम कोर्ट की म्यूजियम जो हावसे मागी एग्जैक्ट डिस्टेंस से किलोमीटर अमा मखाई मुक ओइगनी जाम कुइने चंगदे नातंग कुइहौदे जामना हजि जौदोरे अखोय जौरगा मु मखा ताबा जेंगनारसी अखोई हजिक जौरे हजिक थुंगा बतांगाइरी मानसदा टिकेट काउंटर दा टिकेट कपीरी आई टिकेट ममल चुकचरके अदो असिगी साइंस म्यूजियम से पुंग मापल मखाइदगिना पुंग तरुक फाउबा नुखांगी हांगेना हाय लादी खरंगना लाउ टिकेट ममल सिदा लेरे एंट्री टिकेट 70 रुपीस नि अते गिसु सिदा लेरे अदो अखोइना सि शोपन मुदा खोइदा फैंटासी राइड इनु नुवाय हायना फैंटासी राइड की टिकेट को तगले असिदगी असिगे सिगा अंगांगी चही मरी दगी ताब अंगांगी टिकेट लौदे चही मरी दगी हेलदी लौरी अदुगा आर्मी अमदी नेवी और तारगदी मखोई डिस्काउंट पी हाय अदुदी सान अदुगी प्रोफेशनल लेदी दुगा हाइयू डिस्काउंट प्लान से तुझे क्या बोलेंगे कोई चंगमदागी मोई गेट दा टिकेट चेक तौरी सिलोरगा चंगनी लाओ मैम दसु चेंगहलागे मोगी फ्लोर खुदिंग कम फ्लोर दा तंगे हाइदो अदुगी मरमदा इरगा पेट मींस बेसिनी ये एनर्जी बॉल के चंगबगा फर्स्ट फ्लोर दा फंगी एनर्जी बॉल को लेरे फर्स्ट फ्लोर दा
ꯑꯦꯅꯔꯖꯤ ꯕꯣꯜꯁꯤꯁꯨ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤꯅ ꯈꯪꯗꯗꯅ ꯑꯩꯈꯣꯏ ꯁꯤꯒ ꯌꯧꯔꯛꯄꯗ ꯄꯨꯡ 2:30 ꯇꯥꯈ꯭ꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯍꯦꯜꯂꯝꯃꯦ꯫ ꯑꯗꯨ ꯊꯦꯡꯕ ꯃꯇꯝꯗꯁꯨ ꯂꯩ, ꯑꯗꯣ ꯉꯁꯤ ꯇꯧꯔꯔꯣꯏꯅ, ꯉꯁꯤ ꯁꯣ ꯑꯌꯥꯝꯕ ꯇꯧꯗꯦ, ꯉꯁꯤ ꯐꯦꯟꯇꯥꯁꯤ ꯔꯥꯏꯠ ꯑꯃ ꯇꯧꯅꯤꯅ ꯑꯩꯈꯣꯏ ꯐꯦꯟꯇꯥꯁꯤ ꯔꯥꯏꯠꯀꯤ ꯇꯤꯀꯦꯠꯇꯅꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯦ꯫ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯃꯦꯖꯤꯛ ꯇꯦꯞ, ꯖꯥꯗꯨꯏ ꯅꯜ, ꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ, ꯑꯁꯤꯒꯩꯁꯤꯒ ꯇꯦꯞꯁ ꯑꯝꯇ ꯌꯥꯎꯗꯦꯀꯣ꯫ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯦ ꯀꯗꯥꯏꯗ ꯏꯁꯤꯡ ꯇꯥꯔꯛꯏꯅꯣ ꯈꯪꯗꯦ꯫ ꯁꯤ ꯕꯥꯜꯇꯤꯟꯁꯦ ꯏꯁꯤꯡ ꯄꯤꯛ ꯊꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯔꯗꯤ ꯍꯥꯏꯔꯛꯎ ꯁꯨꯝ ꯀꯣꯃꯦꯟꯇ ꯀꯃꯥꯏꯅ ꯇꯥꯔꯛꯏꯅꯣ ꯍꯥꯏꯅ꯫ ꯑꯩ ꯏꯆꯥꯅꯤꯄꯥꯅ ꯍꯥꯏꯕꯗꯤ ꯑꯁꯤꯒ ꯆꯦꯜꯂꯤꯕ ꯄꯥꯏꯞ ꯃꯆꯥ ꯃꯆꯥ, ꯂꯪ ꯃꯆꯥ ꯃꯆꯥꯁꯦ ꯁꯤꯒꯒꯤ ꯇꯥꯔꯛꯏꯅꯤ ꯍꯥꯏ꯫ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ꯫ ꯃꯊꯪꯗ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯑꯦꯀ꯭ꯋꯥꯔꯤꯌꯝꯁꯦ ꯃꯣꯏ ꯃꯈꯜ 2-3 ꯂꯩ, ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡ ꯇꯥꯔꯦꯅ ꯑꯁꯤꯁꯤꯗ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯦ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯅꯤ꯫ ꯁꯤꯁꯨ ꯊꯝꯃꯤ, ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯋꯥꯇꯔꯒꯤꯁꯨ ꯊꯝꯃꯤ꯫ ꯁꯤ ꯑꯍꯥꯟꯕ ꯆꯪꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯅꯤ꯫ ꯁꯤꯅ ꯑꯃꯨꯛ ꯐꯦꯟꯇꯥꯁꯤ ꯔꯥꯏꯠꯀꯤ ꯁꯤꯒ ꯂꯩꯔꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠ ꯀꯛꯂꯛꯄꯗꯣ ꯁꯤꯒ ꯇꯣꯡꯗꯣꯔꯤꯃꯤ꯫ ꯁꯤꯒꯩꯁꯤꯒ ꯁꯤꯠ 3 ꯇꯧꯔꯒ ꯊꯝꯃꯤ꯫ ꯁꯤꯠ ꯑꯃꯗ ꯃꯤ 3 ꯐꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯉꯥꯡꯁꯨ ꯇꯣꯡꯕ ꯌꯥꯏ, ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯥ ꯄꯣꯟꯅ꯫ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯑꯁꯤꯁꯦ ꯍꯧꯔꯀꯥꯟꯗ ꯈꯔ ꯀꯟꯅ ꯃꯨꯞꯃꯦꯟ ꯇꯧꯔꯦꯕ, ꯑꯗꯨꯗꯨꯒꯤ ꯑꯉꯥꯡꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯒꯤ ꯍꯥꯏ ꯃꯣꯏꯅ꯫ ꯑꯗꯨꯒ ꯁꯤꯁꯨ ꯍꯧꯔꯒ ꯍꯣꯔꯦꯟ ꯎꯞꯅꯕ ꯍꯥꯏꯅ 3D ꯒ꯭ꯂꯥꯁ ꯑꯃꯃꯝꯁꯨ ꯄꯤ꯫ 3D ꯒ꯭ꯂꯥꯁꯇꯣ ꯎꯞꯄꯒ ꯁꯣ ꯌꯦꯡꯅꯤ꯫ ꯍꯧꯗꯣꯔꯦ꯫
ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯦꯟꯇꯥꯁꯤ ꯔꯥꯏꯠ ꯇꯣꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯁꯤꯒꯤ ꯊꯣꯛꯂꯛꯑꯒ ꯁꯤꯒꯤꯁꯤꯒ ꯃꯣꯏꯒꯤ ꯇꯣꯏ ꯁꯣꯞ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯑꯉꯥꯡꯁꯤꯡꯅ ꯁꯣꯞꯄꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤꯁꯤ ꯑꯃ ꯂꯣꯏꯅ ꯄꯣꯠ ꯄꯨꯝꯅꯃꯛ ꯐꯪꯉꯤ ꯀ꯭ꯌꯨꯕ ꯈꯪꯗꯦ ꯔꯣꯕꯣꯠ ꯈꯪꯗꯦ ꯑꯗꯩꯗꯤ ꯃꯣꯏ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤꯒꯤ ꯃꯔꯝꯗ ꯕꯨꯛ ꯑꯣꯏꯔꯁꯨ ꯂꯣꯏ ꯄꯨꯟꯅ ꯐꯪꯉꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯃꯟꯕꯒꯤ ꯑꯩꯅ ꯄꯥꯔꯠ 2 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ